हरि ओम तत्सत नुंसिजरब अखोइगी लिसनर व्यूअर पुनमकपु याइहनब ब्रह्मगी वहंग पाउखुंगी थौरमना अहनबसिद तराम तराम ओक्सबग लोइनना खुरुमजरी ꯑꯍꯥꯟꯕꯃꯛꯇꯗ ꯌꯩꯍꯦꯟꯕ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ꯫ ꯂꯣꯏꯅꯅ 30 ꯅꯣꯚꯦꯝꯕꯔꯒꯤ Q&Aꯒꯤ ꯀꯃꯦꯟꯇ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪ ꯂꯧꯈꯠꯆꯒꯦ꯫ होय फगनी ꯑꯍꯥꯟꯕꯗ ꯊꯝꯕꯥꯜꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ थंबाल तोंबिन करी ताकपीरक्लिबा तासी ꯑꯩꯒ꯭ꯌꯥ ꯑꯩꯒꯤ ꯌꯨꯝꯗ ꯊꯪꯅꯕꯒꯤ ꯍꯨꯏ ꯑꯃꯨꯕꯤ ꯂꯥꯛꯂꯒ ꯍꯦꯛ ꯍꯦꯛ ꯀꯨꯜꯂꯩ꯫ ꯆꯠꯂꯨ ꯌꯥꯗꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯕꯅꯣ ꯑꯗꯨꯝ ꯀꯨꯜꯍꯟꯁꯤꯔꯥ? ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ꯫ थंबाल तोंबी ताकपीरक्लिबा वाफमसिगिदमक ओइरगदी थोइदोकना मंगोल ओइ हाइबदुनी वास्तु शास्त्र फेंग सुई अमदी तोंगान तोंगानबा मोता अतोपगी हुईना हुईदुसु अमूबा मचूना अꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯌꯨꯝꯗꯨꯗ ꯂꯩꯔꯕ ꯀꯨꯜꯂꯕ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯑꯣꯏ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤ ꯏꯚꯤꯜ ꯁ꯭ꯄꯤꯔꯤꯠꯁ ꯄꯨꯝꯅꯃꯛ ꯔꯥꯍꯨꯒꯤ ꯗꯁꯥ ꯁꯅꯤꯒꯤ ꯗꯁꯥ ꯃꯈꯜ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯄꯤ ꯃꯍꯧꯁꯥꯅ ꯍꯨꯏꯗ ꯍꯨꯏ ꯑꯃꯨꯕꯁꯤ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯑꯪꯁ ꯀꯂꯥ ꯑꯣꯏꯕ ꯚꯩꯔꯞ ꯍꯥꯏꯅ ꯀꯧꯕ ꯃꯍꯥꯗꯦꯕꯗꯣ ꯃꯥꯒꯤ ꯁꯥꯗꯣꯡ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯗꯣꯛꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯊꯪ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯏꯕꯣꯝꯆꯥꯁꯤꯡ ꯑꯣꯖꯥ ꯃꯃꯜ ꯌꯥꯝꯂꯕ ꯄꯥꯎꯈꯨꯝ ꯀꯌꯥ ꯄꯤꯕꯤꯕꯒꯤꯗꯃꯛ ꯑꯣꯖꯥꯕꯨ ꯍꯟꯅ ꯃꯄꯥꯜ ꯍꯥꯏꯕꯗꯨ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯂꯤꯁꯅꯔ ꯃꯔꯨꯞ ꯏꯕꯣꯝꯆꯥ ꯁꯤꯡꯍꯒꯤ ꯃꯄꯥꯜ ꯅꯥꯗ꯭ꯔꯕ ꯊꯥꯒꯠ ꯋꯥꯍꯩ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯣꯖꯥ ꯋꯥꯍꯪ ꯑꯃꯠꯇꯒ ꯍꯪꯖꯔꯤ꯫ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯣꯖꯥ ꯀꯨꯁꯊꯤꯗ ꯃꯥꯏꯀꯩ ꯑꯁꯤ ꯚꯥꯕꯒꯤꯁꯨ ꯔꯥశꯤꯒꯤꯁꯨ ꯒ꯭ꯔꯍꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩ꯫ ꯃꯁꯤꯕꯨ ꯀꯔꯝꯕꯅ ꯃꯥꯏꯀꯩ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯅ ꯂꯧꯒꯗꯒꯦ? ꯑꯣꯖꯥ ꯈꯪꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯎ꯫ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯕꯣꯝꯆꯥ ꯄꯨꯈꯠꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯒꯤꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ? तोंगान तोंगान पीरिबा भाव स्पोर्ट ग्रहसिंगी पोजिशन लेरिबा पुनमकसिंग असिगी अकुप एनालाइसिस अमा संगी हाइबदुनी हाइबदि लेरिबा मयाम सिंग अदुगी मरक्ता अमना अमा पीरकपा अमना अमदगी फोल पीरकपा मयाम अदुगी कंबाइनेशन अदुगी अपुनबदा मागी ख्वाइदगी हेन हेन कल्लकपा फिबम अदु नैनरबा मतुंग अदुदा मागे चप चाबा मसिना एक्यूरेट ओइरे हाइबसी खंगननबा ओझा नाइना तंबा अमा चंगी हाइबा ताइ मफमसिददि मसिगी तोंगान तोंगान एनालाइसिस तौदुना नैनबगी खुदोंग चाबदु लेइतबनिना वारुबिबा यादे सम ओइदना इबोमचागी मफमदा पौदमजरी थागतजरी। ꯃꯊꯪꯗ ꯁꯨꯅꯤꯇꯥ ꯅꯤꯉꯣꯝꯕꯝ ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ꯫ याइहनब ब्रह्मगी माइकैदगी सुनीता निंगोम्बम्बु तराम तरामना ओक्सरी ताकपियु करी मतांगी ओइबिरबनो? ꯑꯩꯒ꯭ꯌꯥ ꯑꯩꯒꯤ ꯌꯨꯝꯁꯦ ꯃꯃꯥꯡ ꯑꯣꯜꯂꯒ ꯁꯥꯖꯕꯅꯦ꯫ ꯑꯗꯨꯗ ꯃꯥꯡꯒꯣꯟꯁꯦ ꯏꯃꯨꯡꯗꯒꯤ ꯍꯦꯟꯅ ꯀꯨꯠꯅ ꯂꯩꯔꯦ꯫ ꯂꯩꯃꯥꯏꯁꯦ ꯑꯐ ꯐꯠꯇ ꯈꯪꯖꯅꯤꯡꯏ ꯇꯥꯛꯄꯤꯌꯨ꯫ सुनीताना पुखत्पीरक्लिबा वाफमसिगिदी वास्तु शास्त्र की मोट मतुंगिना गुड साइन नी हाइजबा ताइ हाइबदी महोसाना नोंपोक माइकैदगी पॉजिटिव एनर्जी सी फ्लो तौरे सेंसिले अदना नोंपोक्तगी सेंसिलकपा अफबा मंगोल ओइगदबा पुनमकसिंग अदु मथंग मथंग मनिंगलोमना तोंखलकपा अदना मरम ओइदना लाक्लिबा पॉजिटिव सिंग अदु मनिंगलोमदा चटखिद्रे युमदा तुंगदुना लई मरम अदुना हाइरिबा पोजिशन अदुदी थोइदोकना फै सुम ओइदना वेदना शास्त्रना थंबिरबा वाफम असिमतंग पौदमजरी थागतजरी। ꯃꯊꯪꯗ ꯇꯝꯐꯥꯃꯅꯤ ꯁꯔꯃ ꯑꯩꯒ꯭ꯌꯥꯕꯨ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯌꯨꯝꯗ ꯈꯣꯏ ꯑꯃ ꯍꯦꯛ ꯍꯦꯛ ꯆꯪꯂꯛꯂꯒ ꯑꯃꯨꯛꯁꯨ ꯄꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯔꯅꯥꯃꯤꯇ꯭ꯔ ꯈꯔ ꯆꯥꯏꯖꯕꯗꯒꯤ ꯆꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ? ꯑꯩꯒ꯭ꯌꯥꯕꯨ ꯊꯥꯒꯠꯆꯔꯤ꯫ तंफामनी शर्मा अज्ञान लापन खुरुम्बिरक्पा याइहनब ब्रह्मगी प्लेटफॉर्म सिना नक्सिनरबनिना नक्न तरामना ओक्सेरी हाइजबताइ थागतजरी अज्ञागी ताकपीरिबा खोई शरणामृत साइथोकपदगी सत्क्रे हाइना ताकपीरक्लिबसी थोइदोकना फरे हाइबदुनी
ꯈꯣꯏꯗꯨꯅ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯃꯍꯨꯝ ꯃꯌꯥꯏ ꯑꯗꯨꯕꯨ ꯆꯔꯅꯥꯃ꯭ꯔꯤꯇ ꯈꯤꯛꯎꯕꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯔꯦ ꯑꯁꯨꯝ ꯇꯝꯐꯥꯃꯅꯤꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯒ꯭ꯌꯥ ꯃꯊꯪꯗ ꯃꯥꯏꯕꯝ ꯃꯉꯥꯡꯂꯩꯃ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ 23 ꯑꯣꯛꯇꯣꯕꯔ 2011ꯒꯤ ꯄꯨꯡ 12:15 AM ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯑꯩꯒ꯭ꯌꯥ ꯏꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯌꯦꯠ ꯑꯄꯟꯕ ꯂꯩ ꯂꯥꯏꯗ ꯍꯥꯟꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯝꯅ ꯇꯧꯗꯣꯏꯅꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯉꯥꯡꯂꯩꯃꯅ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯍꯪꯁꯤꯃꯇꯪ ꯄꯨꯈꯠꯄꯤꯔꯛꯄꯁꯤꯒꯤꯗꯃꯛꯇꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯉꯥꯡꯂꯩꯃꯅ ꯍꯪꯕꯤꯔꯨꯔꯤꯕ ꯅꯠꯇ꯭ꯔꯒ ꯇꯥꯟꯅꯕꯤꯔꯨꯔꯤꯕ ꯇꯥꯛꯄꯤꯔꯛꯂꯤꯕ ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯔꯦꯞ ꯑꯗꯨ ꯈꯪꯅꯅꯕ ꯍꯪꯕꯤꯔꯝꯂꯒꯗꯤ ꯊꯣꯏꯗꯣꯛꯅ ꯑꯐꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ तसेंना ताकपिरक्लिबा वाफमसिगिदमक ओइरगदि अखोइगि मोटना थमजनिंगिबना मामसागी करिगुंबा मपोक मई कनबा नत्रगना मपोक मई सोनबा मवोंग अमदगी सोइदना हाइबा ओइरमगनि अदुबु हयेंग अनिदुगी रिलेशनशिप हाइबा तारे मागी नुपी युमफमदु नुपीदुगा मकोइनिगी मागी मपोक मईदुगा इसागी मपोक मईदुगा अनिदुगी लैनरिबा फिभम अदुदा अकाइबा लाकबा मदुदगी कोकननब प्रायश्चित ओइना तौबीबना हेना मपुंग फागनी हाइन लौजै करिगुंबदा हाइरिबसिदा सिंगनबिबा तारगना मसिदा तौबा याबा नियम खरे लई हाइबदुनि हाइबदि शिव दुर्गा अनिगी लुहुंबगी पूजा कटपीबा नत्रगना राधा कृष्ण की पूजा कटपीबा नत्रगना अदु नतबा अतोप अतोपा युमदा अइना नीतिगी ओइना सोनजबा याबा मंत्रसिंग तौजबा याबा जॉबसिंग मवोंग अमदा नत्रगा अमदा मयाम अमदि पीरी अदुबु हौजिकसिदा अखोइना मांगजौनना तौरुबगी महुत्ता हयेंग मागे सब चाबा अरेपदु मफम मसक खंगबा मतुंगदुदा करी लेरिबगे हाइबदो अनिदुगी रिलेशनशिप तुदा येंगबदुना हेना मपुंग फागद्रा हाइना खंजै अदुबु अमुबु ओइरे ताकपिरक्लिबा वाफमसिदा राधा कृष्ण की लुहोंबा नत्रगना शिव दुर्गा लुहोंबा नत्रग नाम सोनजबा लेरिबा मवोंग मयाम सिंगसिगी मरक्तगी अपामबदु अदुमक तौबिबा यागनी हाइबा वाफम सिमतंग मंगांगलैमगी मफमदा पौदमजरी थागतजरी मथंगदा इचन अमूबी अैग्याबु खुरुमजरी मीना तौवीना तौरुरे अरानबा ओइगद्रा पाखतले अचुंबा ताकपियु सूर्यदेव पूजादा संखदा इसिंग अमा कोरी खुजाई इसिंग अमा देवता अनिगी कच्चै अदुबु संखदा श्रीहरिगी कटलिबसी लालब्रा ताकपियु खुरुमजरी इचन अमूबी वाफमसिगिदमक ओइरगदि यामना फई हाइबदुनि बावानगी ख्वाइदगी पामजबदि संखजोलनी अदुबु कटपीदिबदुदा मोइबुंगदा इसिंग हापगा खक कटपगी महुत्ता सेंजेंगी पात्र अमदा इसिंग खरगसु हापगा भगवान कृष्ण की दमक ओइरगदि कटपियु थोइदोकना मपुंग फाबा ओइगनी हाइबा वाफम सिमतंग थमजरी थागतजरी मथंगदा शोभा सिंह अैग्याबु खुरुमजरी अैग्या मथंगी क्वेश्चन आंसरददी ननाइगी पाखुम सोइदना पिबिरउ हंदकसु याउबिरक्त्रे अैग्या युमगी करंबा मफम अमदी माइकैदा गणेश जी अमदी पंचमुखी हनुमान जी की फोटो असी थेटकनी प्रणाम अैग्या जी स्वभाव तरामना उक्सरगा हंगबिरक्लिबा वहंगसिदी अनौबदी नत्रे हाइबदुनि सभा पंचमुख हनुमान अमदी गणेश की वाफम से नॉर्थ ईस्ट पूजा रूम अनिमक थंबा याय हनुमान दी पंचमुख ओहनबिगदबनी पूजा रूम नत्रगा गणेशना युमगी मेन इंट्रांस की येट मपानदा अदुगा पंचमुखसु मेन इंट्रांस की येट अदुगा युमगी मनुंगदा असुमोइना थंबिगदबनी हाइबा वाफम असुमतंग थमजरी थागतजरी सभा मथंगदा कोंग्ब्राइलतपम सरदा
ꯑꯣꯖꯥ ꯇꯔꯄꯣꯟ ꯃꯇꯝ ꯅꯠꯇ꯭ꯔꯁꯨ ꯇꯤꯔꯊ ꯆꯠꯄꯗ ꯀꯠꯄ ꯌꯥꯕ꯭ꯔꯥ? ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ꯫ ꯁꯔꯗꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ, ꯃꯔꯝ ꯑꯗꯨꯅ ꯌꯥꯏ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯁꯨꯅꯤꯇꯥ ꯂꯥꯏꯄꯨꯕꯝ: ꯑꯩꯒ꯭ꯌꯥ ꯑꯩꯒꯤ ꯗꯁꯥ ꯐꯕꯁꯦ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯒꯤ ꯌꯣꯒꯗ ꯂꯛꯁꯃꯤ ꯁꯅꯤ ꯑꯅꯤ ꯌꯦꯠꯅꯗꯨꯅ ꯂꯩꯔꯦ ꯍꯦꯛꯇ ꯍꯥꯏ꯫ ꯃꯁꯤ ꯀꯔꯝꯅ ꯐꯒꯗꯒꯦ? ꯔꯥꯙꯦ ꯔꯥꯙꯦ꯫ ꯁꯨꯅꯤꯇꯥꯅ ꯄꯨꯈꯠꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗ ꯁꯅꯤ ꯕ꯭ꯔꯍꯁꯄꯇꯤ ꯑꯅꯤꯒꯤ ꯌꯦꯠꯅꯕꯒꯤ ꯃꯍꯨꯠ ꯃꯗꯨꯗ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯂꯩꯔꯤꯕ ꯒ꯭ꯔꯍ-ꯃꯥꯄꯟꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯂꯤꯗꯤꯡ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯕ ꯇꯥꯔꯦ, ꯃꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯝꯕ ꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯃꯦꯟ ꯑꯣꯏꯅ ꯌꯦꯠꯂꯤꯕ ꯑꯆꯧꯕ ꯃꯦꯜꯐꯤꯛ ꯄ꯭ꯂꯥꯅꯦꯠꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯅꯤꯁꯤ ꯃꯁꯛ ꯈꯪꯗꯣꯛꯄꯤꯕ, ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯤꯗꯤꯡ ꯄ꯭ꯂꯥꯅꯦꯠꯇꯨꯒ ꯑꯩꯒꯤ ꯃꯦꯜꯐꯤꯛ ꯑꯣꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯅ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯃꯄꯥꯡꯒꯜ ꯀꯟꯕ, ꯑꯃꯔꯣꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯂꯤꯗꯤꯡ ꯄ꯭ꯂꯥꯅꯦꯠꯁꯤ ꯃꯁꯤꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯕ, ꯃꯥꯕꯨ ꯑꯩꯅ ꯏꯟꯇꯤꯃꯦꯠ ꯐ꯭ꯔꯦꯟ ꯑꯣꯏꯅꯅꯕ ꯁꯦꯝꯖꯕ ꯉꯝꯂꯒꯗꯤ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯃꯥꯅ ꯂꯤꯗꯤꯡ ꯇꯧꯕꯤꯔꯤꯕꯅꯤꯅ ꯃꯥꯅꯕꯨ ꯃꯔꯨꯞ ꯑꯣꯏꯔꯒꯗꯤ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏ꯫ ꯑꯃꯔꯣꯝꯗꯅ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ꯫ ꯑꯩꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ, ꯑꯩꯒꯤ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯄꯣꯠ ꯆꯩ ꯊꯝꯐꯝ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯅ ꯑꯃꯁꯨ ꯀꯣꯔꯤꯂꯦꯁꯟ ꯂꯩꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯇꯪ ꯄꯥꯎꯗꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯀꯪꯉꯕꯝ ꯃꯤꯇꯨ: ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯑꯩꯒ꯭ꯌꯥꯕꯨ ꯈꯣꯏꯔꯝꯖꯔꯤ꯫ ꯁꯤꯕ ꯃꯍꯥꯗꯦꯕꯗ ꯁꯅꯥ ꯀꯠꯄ ꯃꯤꯁꯨ ꯌꯥꯎꯏ, ꯀꯩꯒꯤꯅꯣ? ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯀꯥꯡꯉꯕꯝ ꯃꯤꯇꯨꯒꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯒ ꯃꯤꯇꯨꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯁꯤꯕ ꯃꯍꯥꯗꯦꯕꯗ ꯁꯅꯥ ꯀꯠꯄ ꯑꯗꯨꯃꯛ ꯐꯩ꯫ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯁꯅꯥ ꯂꯨꯄꯥ ꯁꯝꯄꯠ ꯀꯠꯆꯕ ꯑꯗꯨꯃꯛ ꯀꯥꯟꯅꯩ꯫ ꯕꯨꯙꯤ ꯂꯧꯁꯤꯡ ꯆꯥꯎꯈꯠꯄ, ꯂꯟ ꯊꯨꯝ ꯆꯥꯎꯈꯠꯄ, ꯍꯤꯔꯝ ꯀꯌꯥꯗ ꯀꯥꯟꯅꯕ ꯄꯤ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯕ ꯍꯥꯏꯔꯒꯗꯤ ꯁꯅꯥ ꯀꯠꯄꯁꯤꯗꯒꯤ ꯉꯝꯖꯔꯒꯗꯤ ꯁꯤꯕ ꯂꯤꯡꯒ ꯃꯨꯔꯇꯤ ꯁꯅꯥꯅ ꯁꯥꯖꯔꯒ ꯃꯗꯨꯗ ꯄꯨꯖꯥ ꯀꯠꯆꯕ ꯊꯣꯏꯗꯣꯛꯅ ꯐꯕꯒꯤ ꯋꯥꯐꯝꯁꯨ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯃꯤꯇꯨꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯁꯨꯖꯥꯇꯥ ꯃꯣꯏꯔꯥꯡꯊꯦꯝ: ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯁꯪꯒꯣꯝꯅ ꯁꯤꯕꯂꯤꯡꯒꯗ ꯍꯩꯕ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯀꯌꯥꯃꯨꯛ ꯆꯨꯝꯕꯒꯦ? ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ꯫ ꯁꯨꯖꯥꯇꯥ, ꯁꯤꯕꯂꯤꯡꯒꯗ ꯁꯪꯒꯣꯝ ꯍꯩꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯁꯤꯕꯂꯤꯡꯒꯗ ꯁꯪꯒꯣꯝ ꯑꯐꯝꯕ ꯍꯩꯕ ꯌꯥꯏ, ꯘꯤ ꯍꯩꯕ ꯌꯥꯏ, ꯈꯣꯏꯍꯤ ꯍꯩꯕ ꯌꯥꯏ, ꯁꯪꯒꯣꯝ ꯑꯅꯧꯕꯁꯨ ꯍꯩꯕ ꯌꯥꯏ꯫ ꯁꯪꯒꯣꯝ ꯑꯅꯧꯕ ꯍꯥꯏꯔꯤꯕꯁꯤ ꯑꯍꯤꯡ ꯅꯣꯡꯂꯦꯟꯕꯗ ꯑꯐꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯐꯝꯕꯗꯨ ꯍꯩꯕ ꯌꯥꯕꯅꯤꯅ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯁꯪꯒꯣꯝ ꯑꯅꯧꯕꯁꯤ ꯑꯩꯅ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯍꯩꯒꯗꯕꯗ ꯁꯪꯒꯣꯝꯗꯨ ꯈꯨꯗꯣꯡꯆꯥꯕ ꯑꯌꯨꯛꯇꯨꯗ ꯁꯨꯝꯕꯒꯤ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃꯗ ꯃꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯐꯝꯊꯍꯟꯗꯅ ꯊꯝꯕ ꯉꯝꯖꯔꯒꯗꯤ ꯑꯅꯧꯕꯗꯨꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯒꯗꯣꯏꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯏꯁꯣꯔꯒꯤꯗꯃꯛꯅꯦ ꯈꯜꯂꯒ ꯃꯥꯕꯨ ꯐꯝꯍꯟꯗꯅ ꯑꯩꯅ ꯊꯝꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯃꯗꯨꯁꯨ ꯏꯁꯣꯔꯗꯨꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯅꯤꯌꯣꯝ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯃꯁꯤꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯃꯗꯨꯗ ꯂꯩꯒꯨꯝꯅ ꯂꯩꯃꯟ ꯆꯟꯕꯒꯤ ꯋꯥꯐꯝꯁꯤꯒ ꯈꯔ ꯈꯦꯠꯅꯩ ꯍꯥꯏꯕ ꯇꯥꯏ꯫ ꯃꯥꯗꯤ ꯍꯦꯛ ꯐꯝꯕꯨ ꯐꯝꯈ꯭ꯔꯕ ꯑꯐꯝꯕꯅꯦ ꯍꯥꯏꯅ ꯂꯧꯗꯣꯏꯅꯤ, ꯐꯝꯗ꯭ꯔꯒꯗꯤ ꯃꯥꯗꯣ ꯑꯅꯧꯕꯅꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯒꯗꯣꯏꯅꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯕꯤꯀꯥꯁ ꯃꯣꯏꯔꯥꯡꯊꯦꯝ: ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯄꯥꯕꯨꯡ꯫ ꯑꯩꯒꯤ ꯏꯄꯣꯛ ꯊꯥ ꯑꯗꯨꯒ ꯏꯄꯣꯛ ꯅꯨꯃꯤꯠ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯄꯣꯛ ꯊꯥ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯅꯤꯕ ꯌꯥꯕ꯭ꯔꯥ ꯈꯪꯖꯅꯤꯡꯉꯤ ꯄꯥꯕꯨꯡ꯫ ꯊꯥꯒꯠꯆꯔꯤ ꯕꯤꯀꯥꯁ ꯃꯣꯏꯔꯥꯡꯊꯦꯝ꯫ ꯑꯁꯥꯡꯕ ꯃꯌꯦꯛ ꯃꯌꯥꯝ ꯑꯃꯅ ꯐꯖꯅ ꯆꯪꯈꯣꯟꯅ ꯏꯕꯤꯔꯛꯈ꯭ರೆ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯍꯥꯏꯅ ꯂꯧꯖꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃꯅꯤ, ꯏꯆꯥꯗꯨꯒꯤ
मागी पोखिबा नक्षत्र थवान मिसाक अदुगी असंग थवान मिसाक निमित्ता अफब निमित येंबिरगा अदुदा अदुमक अंगांगदुगी पुंसिनिबबु ओइरो हिरम खुदिंगमक अफबगिदमक तौब सत्कर्मसि मागिदा ओइना मपुंग ओइना येंबिरगा तौबियो मदुतना पुनमकी मपुंग फाबा ओइरगनी हाइबु वाफम सिमतंग विकास की मफमदा पौदम जरी ꯃꯊꯪꯗ ꯀꯪꯉꯕ ꯃꯤꯇꯨꯒꯤ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨ ꯀꯦꯠ ꯑꯥꯏ ꯈꯨꯗꯣꯞꯁꯦ ꯃꯤ ꯑꯃꯅ ꯑꯗꯨꯝ ꯁꯤꯕ ꯌꯥꯕ꯭ꯔꯥ? मितुगी वाखल अदु अचुंबगी खोंथाक नत्ते सुमोदना समना पाखुम थमजरी थागचरी ꯃꯊꯪꯗ ꯀꯜꯄꯅꯥ ꯅꯤꯡꯊꯧꯖꯝ ꯑꯣꯖꯥ ꯑꯩꯒꯤ ꯀꯣꯏꯁꯟꯕꯨ ꯂꯧꯈꯠꯄꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡ ꯀꯣꯏꯁꯟꯗ ꯍꯪꯖꯈꯤꯕꯗꯨ ꯗꯦꯠ 15ꯒꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 AM ꯗ ꯄꯣꯛꯄꯅꯤ꯫ ꯕꯔꯊ ꯄ꯭ꯂꯦꯁ ꯏꯝꯐꯥꯜ, ꯕꯔꯊ ꯗꯦꯠꯅ 16 ꯑꯣꯛꯇꯣꯕꯔ 2018ꯅꯤ꯫ ꯏꯆꯥꯒꯤ ꯑꯐ ꯐꯠꯇ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯕꯨ꯫ थागचरी कल्पना न पुखत पिरकलिबा इसागी डेट ऑफ बर्थ टाइम ऑफ बर्थ मसिगी मतुंगिना अखोइना एनालाइसिस तौदुना येंगजब मतमदा अंगांग असि सही सिगी खोंचतसु पुंसिगी खोंचतसु अफबसु फत्तबसु इयान जानरगा मिक्सअप ओइना चटली हाइबताई मरमदना अंगांग असिगी चटलिबा खोंचतसिगिसु मागी लेरिबा दशा अयरपन सिदगी कोंगननब प्रतिकार खर तौथोपिबा थोइदोकना अफब मंगोल फंगनी पुंसिगी खोंचतसु मागी मरी लेनबा अयतपसिंग असि सेंगदोकपिरगदी अफब पुंसि अमा सोइदना ओइगनी हाइबा वाफम सिमतंग कल्पनागी मफमदा पौतम जरी थागचरी। ꯃꯊꯪꯗ ꯁꯨꯁꯃꯥ ꯍꯤꯗꯡꯃꯌꯨꯝ हरे कृष्णा ओजा खुरुमजरी। हरे कृष्ण सुषमागी खुरुमबिरकपा अखोइगी माइकैदगी तराम तरामना खुरुमबिरकपसिबु ओक्सरी। ओजा वाहंग अमता हंगजागे। सुषमा करी मतांगी ओइबिरबनो? सगोलसेन नुमित्ता मीगी मयूम अहिंग यारेकपा फत्ते हारिबसी करिगिनो ओजा? सगोलसेन नुमित असि मंगोलगी मसक ओइरबा नुमित अमनी। नुमित असिदा युम मदुगी लनतुम मानचांग इमुंग मनुंग लेबिनरिबा मियोइसिंग सासन खुदिंगमक मंगोलगी मसक ओइरबा नुमित अदुदा तेक्ता कायदना लेजबदु फै करिगुंबा मदुदा लनबु ओइरो नत्रगना मीबु ओइरो साबु ओइरो पोचै मानचांग खुदिंगमक युम मदुदगी चटखिबा हाइबसी अफबगी खुदम हंथहल्ली हाइबा शास्त्रगी वाफम अमा लेबना यारगदी नमिसि युमदगी तेक्ता कायदना चथोक्तना लेयु हाइबा असिगुंबा मोट अमतंग फोंदोकपनी हाइदना बेदना थंबिरमी। मथंगदा लोलीबला कैसाम आज्ञागी क्वेश्चन एंड आंसर से करी नुमित्ता तौगे अदुगा पुंग कयादा तौबीबगे मसी हाइबिरमो आज्ञा। लोलीबला अखोइगी थमजरिबा हिरमसी नौमाइजिंग खुदिंगी ओइना थमजबा हाइबा पांडमदा हौदोक्सरखिबा अदुगुंबा तौरममनी अदुबु करिगुंबदा असिलफाई नत्रगना टेक्निकल की खुदोंग सरक्तबा मवंग अमदा नत्रगा अमदगी मसिगी शेड्यूल असि हेक ngakba ngamaktabasum yawi adubu mapung oina nongmaijinggi pandam oinadi thamjakhibani haidana लोलीबलागी मफमदा पौदम जरी थागचरी। मथंगदा तोंगब्रम भूपेंद्र सिंह अमसुंग पवित्र हंजबमना पाबुंगी फोन नंबरगा लेफम युम अमदी लेफम ताकपिरमो हाइन हाइबिरई। भूपेंद्र अमदी पवित्र अनीना अखोइगी थौरमसी चांगनाइना ताबिरगदी पुनमक अदु अखोइगी थमजरिबा ब्लॉग अदुगी स्क्रीन दा फोन नंबर हापजरी लोइनना अखोइगी डिस्क्रिप्शन दा चंगगा एड्रेस फुल अदुम पिजरी अदुबु मदुदा येंगबीदरबनिना चिन्ना तोंगाना थमजरगे कक्सिंग तुरेल वांगमा मामदोप फोन नंबर 9856385870 हाइबो वाफम सिमतंग थमजरी। मथंगदा देवा हरे कृष्णा ओजाबु ओजागी वा हाइबगी स्टाइल सिगा क्वेश्चन पारिसिगा खितंग चानाबा वाटकुम तौई नुपी सिसु खितंग स्टाइलिश ओहिनबियु चुसन्नबा इवाट वाटपादौना तौई। हरे कृष्ण देवा
ꯗꯦꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯈꯪꯖꯤꯟꯖꯔꯦ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕ ꯍꯦꯟꯅ ꯐꯖꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯁꯖꯦꯁꯟ ꯑꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯃꯣꯅꯤꯀꯥꯒꯤꯗꯤ ꯀꯔꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯂꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯗꯦꯕ ꯁꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯆꯥꯅꯕ ꯑꯁꯦ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯆꯥꯅꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯖꯔꯒꯗꯤ ꯄꯥꯕꯨꯡꯒ ꯑꯩꯒꯁꯦ ꯖꯦꯅꯦꯔꯦꯁꯟ ꯒꯦꯞ ꯍꯥꯏꯒꯗ꯭ꯔꯥ ꯈꯔ ꯈꯦꯠꯅꯕꯅ ꯋꯥꯍꯩ ꯋꯥꯇꯥꯗ ꯈꯦꯠꯅꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯁꯤ ꯍꯥꯏꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯃꯣꯅꯤꯀꯥ ꯑꯗꯨꯒ ꯗꯦꯕ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯆꯨꯝꯃꯤ ꯐꯖꯕꯁꯨ ꯑꯗꯨꯝ ꯐꯖꯕ ꯍꯥꯏꯕꯗꯨꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯑꯁꯤ ꯆꯨꯝꯅ ꯃꯌꯥꯝꯒꯤ ꯈꯪꯕꯤꯅꯤꯡꯕ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯕ ꯌꯥꯕ ꯚꯦꯗꯒꯤ ꯁꯥꯁꯇ꯭ꯔꯒꯤ ꯃꯔꯝꯗ ꯆꯝꯅ ꯈꯪꯕ ꯌꯥꯅꯅꯕꯒꯤ ꯃꯑꯣꯡꯗ ꯊꯝꯖꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯈꯣꯟꯖꯦꯜꯒꯤ ꯑꯃꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯚꯣꯀꯦꯜ ꯁ꯭ꯇꯥꯏꯂꯤꯁꯀꯤ ꯃꯇꯥꯡꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯏꯝꯐꯦꯁꯤꯁ ꯄꯤꯔꯨꯗꯕ ꯍꯥꯏꯕ ꯇꯥꯏ ꯆꯨꯝꯅꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯈꯛ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯊꯝꯖꯕ ꯍꯤꯔꯝ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯗꯅ ꯐꯖꯅꯕ ꯀꯔꯤ ꯇꯦꯛꯅꯤꯛ ꯍꯥꯞꯆꯤꯟꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯒꯤ ꯀꯔꯤꯝꯇ ꯇꯥꯟꯅꯗꯅ ꯏꯆꯝ ꯆꯝꯅ ꯄꯥꯕ ꯑꯃꯗꯤ ꯈꯨꯝꯕ ꯑꯣꯏꯕ ꯊꯧꯔꯝ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯄꯥꯝꯕꯤꯔꯤꯕ ꯗꯦꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯈꯖꯤꯛꯇꯪ ꯑꯍꯣꯕ ꯒꯦꯞ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯖꯩ ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯦ ꯇꯥꯟꯅꯗꯨꯅ ꯌꯦꯡꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯔꯣꯏꯕꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯃꯁꯨꯡ ꯈꯨꯔꯨꯝꯖꯔꯛꯄꯁꯤꯡ ꯕꯤꯗꯦꯁꯤꯅꯤꯅ ꯑꯩꯒ꯭ꯌꯥ ꯈꯪꯗꯕ ꯑꯃꯇꯪ ꯍꯪꯒꯗꯕ ꯃꯐꯝ ꯂꯩꯖꯗꯦ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯑꯃꯗ ꯆꯠꯀꯗꯕꯁꯨ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯕꯨ ꯑꯩꯒ꯭ꯌꯥꯅ ꯃꯃꯜ ꯑꯃꯠꯇ ꯂꯧꯗꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯔꯦ ꯑꯩꯒ꯭ꯌꯥ ꯀꯔꯝ ꯍꯥꯏꯅ ꯊꯥꯒꯠꯀꯗꯕꯅꯣ ꯑꯇꯤꯌꯥ ꯄꯛꯅ ꯊꯥꯒꯠꯆꯔꯤ ꯄꯕꯤꯇ꯭ꯔ ꯍꯟꯖꯕꯝ ꯁꯨꯃꯤꯇ꯭ꯔꯥ ꯃꯥꯏꯕꯝ ꯗꯣꯂꯤ ꯗꯦꯕꯤ ꯇꯈꯦꯜꯂꯝꯕꯝ ꯁꯔꯖꯨ ꯕꯕꯤꯇꯥ ꯗꯦꯕꯤ ꯀꯣꯟꯁꯝ ꯁꯩꯂꯕꯇꯤ ꯗꯦꯕꯤ ꯑꯖꯥꯟꯇꯥ ꯁꯂꯥꯝ ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯂꯦꯀꯩꯅꯥ ꯑꯦꯟꯖꯤ ꯔꯕꯤꯅꯥ ꯕꯆꯁꯄꯇꯤꯃꯌꯨꯝ ꯒꯧꯔꯤ ꯗꯦꯕꯤ ꯍꯟꯖꯕꯝ ꯆꯟꯗ꯭ꯔꯔꯦꯈꯥ ꯁꯅꯥꯍꯟꯕꯤ ꯈꯨꯃꯟ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯑꯃꯗꯤ ꯁꯧꯒꯠꯄꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯂꯤꯁꯅꯔ ꯚꯤꯌꯨꯋꯔ ꯄꯨꯝꯅꯃꯛꯀꯤ ꯊꯥꯒꯠ ꯋꯥꯍꯩꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛ శ్రీ ꯚꯒవాꯟꯒꯤ ꯆꯔꯣꯟꯗ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯋꯥꯆꯞ SMS ꯇ ꯍꯪꯕꯤꯔꯛꯄ ꯀꯣꯏꯁꯟꯗ ꯆꯥꯎꯕ ꯒꯣꯇꯤ ꯃꯌꯨꯝ ꯔꯥꯙꯦ ꯔꯥꯙꯦ ꯍꯔꯤꯕꯣꯜ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜ ꯏꯆꯥ ꯃꯣꯅꯤꯀꯥꯅ ꯋꯥꯍꯪ ꯄꯥꯊꯣꯛꯄ ꯑꯣꯖꯥꯅ ꯈꯨꯝꯕꯤꯕꯗꯒꯤ ꯃꯒꯨꯟ ꯍꯦꯟꯅ ꯂꯩꯈ꯭ꯔꯦ ꯏꯆꯥꯁꯤꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯕ ꯀ꯭ꯂꯥꯁꯅ ꯀꯌꯥ ꯀꯥꯔꯕ ꯈꯪꯅꯤꯡꯂꯦ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯃꯐꯝ ꯀꯌꯥꯗ ꯇꯥꯈ꯭ꯔꯦ ꯑꯣꯖꯥꯕꯨ ꯁꯩꯅ꯭ꯌꯥꯁꯀꯤ ꯃꯇꯥꯡ ꯁꯣꯟꯕꯤꯕ꯭ꯔꯥ ꯒꯧꯗꯤꯌꯥ ꯙꯔꯃ ꯆꯠꯄ ꯑꯣꯏꯖꯔꯕꯁꯨ ꯃꯐꯝ ꯂꯝꯗꯝ ꯑꯃꯠꯇ ꯄꯨꯖꯥ ꯀꯔꯃꯁꯤ ꯃꯥꯟꯅꯗꯦ ꯄꯨꯖꯥꯒꯤ ꯂꯥꯏꯔꯤꯛ ꯃꯥꯟꯅꯔꯁꯨ ꯍꯔꯤ ꯃꯟꯗꯤꯔꯗ ꯂꯨꯍꯣꯡꯕꯁꯦ ꯃꯅꯤꯄꯨꯔꯤ ꯃꯐꯝ ꯀꯌꯥ ꯑꯃ ꯌꯥꯎꯖꯔꯦ ꯃꯟꯗꯤꯔ ꯊꯣꯡ ꯍꯥꯡꯗꯨꯅ ꯕꯤꯕꯥ ꯁꯪꯀ꯭ꯔꯤꯇꯟ ꯇꯧꯕ ꯂꯣꯏꯔꯛꯄꯗ ꯕꯤꯖꯦ ꯂꯧꯗ꯭ꯔꯤꯉꯩ ꯚꯒꯋꯥꯟꯗ ꯑꯔꯇꯤ ꯀꯠꯆꯗꯨꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅ ꯊꯦꯡꯅꯩ ꯇꯧꯏ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯗꯨꯒ ꯑꯐꯕ ꯀꯔꯃ ꯑꯣꯏꯕ ꯕꯤꯕꯥꯕꯨ ꯃꯟꯗꯤꯔ ꯃꯥꯟꯇꯣꯞꯇ ꯇꯧꯔꯒ ꯂꯩꯃꯥꯡꯕꯨ ꯀꯔꯅꯥꯠ ꯈꯥꯖꯤꯟꯕ ꯂꯣꯏꯅ ꯚꯒꯋꯥꯟꯗ ꯑꯔꯇꯤ ꯁꯦꯕꯥ ꯑꯣꯏꯗꯕꯁꯤ ꯑꯩꯒ꯭ꯌꯥ ꯍꯣꯏꯒꯤ ꯂꯝꯗꯝꯗ ꯊꯦꯡꯅꯖꯩ ꯃꯁꯤ ꯂꯝꯗꯝ ꯆꯠꯅꯕꯤ ꯑꯣꯏꯕꯒꯤꯔ ꯇꯥꯛꯄꯤꯔꯝꯃꯨ ꯈꯨꯔꯨꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯆꯥꯎꯕ ꯒꯣꯇꯤ ꯃꯌꯨꯝ ꯊꯥꯒꯠꯆꯔꯤ ꯑꯩꯒ꯭ꯌꯥꯕꯨ ꯑꯩꯒ꯭ꯌꯥꯒꯤ ꯋꯥꯍꯪꯁꯤ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯏꯍꯧꯔꯒꯦ ꯍꯥꯏꯗꯅ ꯏꯕꯤꯔꯛꯄ ꯃꯥꯜꯂꯤ ꯍꯪꯉꯤꯕ ꯋꯥꯍꯪꯁꯤ ꯌꯥꯝꯃꯟꯈꯤꯗꯅ ꯃꯃꯥꯡꯒꯤ ꯀꯔꯤ ꯍꯪꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯚꯥꯞ ꯇꯥꯔꯛꯇꯕ ꯍꯥꯏꯕ ꯇꯥꯏ ꯌꯥꯔꯒꯗꯤ ꯑꯩꯒ꯭ꯌꯥ ꯃꯇꯨꯡꯗꯤ ꯑꯩꯅ ꯍꯪꯕꯤꯅꯤꯡꯉꯤꯕ ꯋꯥꯍꯪꯗꯨ ꯄꯣꯏꯟꯗ ꯃꯌꯦꯛ ꯈꯔ ꯈꯛꯇꯅ ꯍꯪꯕꯤꯌꯨ
ꯍꯟꯗꯛꯇ ꯄꯨꯂꯞ ꯍꯪꯗ꯭ꯔꯒꯁꯨ ꯇꯥꯡꯀꯛ 2, 3, 5 ꯑꯗꯨꯝ ꯇꯥꯡꯀꯛ ꯅꯥꯏꯅ ꯍꯪꯕꯤꯌꯨ ꯃꯌꯥꯝ ꯑꯃ ꯏꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯕ꯭ꯂꯔ ꯆꯠꯀꯦ ꯇꯧꯕ ꯍꯥꯏꯕ ꯇꯥꯏ ꯊꯥꯒꯠꯆꯔꯤ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯑꯍꯥꯟꯕꯒꯤ ꯋꯥꯍꯪꯁꯤ ꯃꯣꯅꯤꯀꯥꯒꯤ ꯆꯍꯤ ꯇꯥꯛꯄꯤꯔꯛꯄ ꯃꯥꯜꯂꯤ ꯃꯣꯅꯤꯀꯥꯒꯤ ꯆꯍꯤ 27 ꯑꯗꯨꯒ ꯃꯥꯒꯤ educational qualificationꯁꯤ graduation ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯗꯅ ꯃꯣꯅꯤꯀꯥꯅ ꯄꯥꯎꯁꯤ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯃꯊꯪꯗ ꯍꯪꯕꯤꯔꯛꯂꯤꯕ ꯁꯩꯅꯥꯁꯀꯤ ꯃꯇꯥꯡ ꯑꯩꯅ ꯊꯝꯕꯤꯔꯛꯂꯤꯕꯁꯤ ꯅꯤꯃꯥꯏ ꯁꯩꯅꯥꯁꯀꯤ ꯃꯇꯥꯡ ꯑꯃꯗꯤ ꯒꯧꯔꯂꯤꯂꯥꯒꯤ ꯍꯥꯏꯕ ꯇꯥꯏ ꯋꯥꯔꯤ ꯃꯄꯨꯝ ꯑꯗꯨꯝ ꯁꯣꯟꯖꯩ ꯑꯗꯨꯒ ꯇꯥꯏꯅꯔꯛꯄꯗ ꯂꯨꯍꯣꯡꯕꯒꯤ ꯀꯛꯆꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯂꯨꯍꯣꯡꯕ ꯂꯩꯊꯣꯡ ꯍꯥꯡꯕ ꯍꯥꯡꯗꯕ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯆꯨꯝꯃꯤ ꯃꯗꯨ ꯐꯖꯕ ꯅꯤꯇꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯧꯁꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯊꯣꯡ ꯍꯥꯡꯕꯒꯤ ꯅꯤꯌꯣꯝꯁꯤ ꯏꯆꯠ ꯆꯠꯅꯗꯕꯒꯨꯝ ꯑꯗꯨꯝ ꯇꯧꯏ ꯃꯁꯤ ꯐꯖꯕ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯖꯩ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯒꯅꯤ ꯆꯠꯅꯔꯝꯕꯅꯤꯅ ꯃꯗꯨꯃꯛꯅ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯗꯨꯒ ꯃꯁꯤ ꯀꯛꯆꯤꯡ ꯈꯛꯇꯁꯨ ꯅꯠꯇꯦ ꯑꯩꯒ꯭ꯌꯥꯅꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯀꯛꯆꯤꯡꯒꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯁꯤꯗ ꯑꯗꯨꯝ ꯆꯠꯇꯕ ꯂꯝꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯏꯝꯐꯥꯜ ꯃꯅꯨꯡꯃꯛꯇꯗꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯑꯗꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯁꯤ ꯍꯥꯡꯗꯣꯛꯄ ꯅꯤꯌꯣꯝꯗꯨ ꯇꯧꯕ ꯑꯗꯨꯝ ꯐꯖꯩ ꯏꯁꯣꯔꯒꯤ ꯃꯟꯗꯤꯔꯅꯤ ꯑꯃꯔꯣꯝꯗ ꯃꯈꯣꯏꯒꯤꯗꯨꯁꯨ ꯂꯥꯜꯂꯤ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗꯕ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯒꯇꯁꯊꯥꯄꯅ ꯂꯤꯡꯈꯠꯂꯒ ꯃꯗꯨꯗ ꯇꯧꯔꯤꯕꯅꯤꯅ ꯍꯥꯏꯕꯗꯤ ꯚꯒꯋꯥꯟꯗꯨ ꯃꯟꯗꯤꯔꯗꯒꯤ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ ꯁꯣꯚꯥ ꯃꯥꯝꯗꯨꯞꯇꯨꯒꯤ ꯃꯌꯥꯏꯗ ꯏꯕꯨꯡꯉꯣꯗꯣ ꯑꯕꯥꯍꯟ ꯇꯧꯔ ꯀꯣꯛꯊꯣꯛꯏꯅꯤ ꯃꯐꯝ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯂꯦꯡꯁꯤꯜꯂꯤꯕꯅꯤ ꯃꯥꯒꯤ ꯂꯤꯂꯥꯗꯨ ꯁꯥꯟꯅꯍꯜꯂꯤꯕꯅꯤ ꯅꯥꯝ ꯁꯪꯀꯤꯔꯇꯣꯟꯗꯨꯅ ꯅꯠꯇ꯭ꯔꯒ ꯀꯤꯔꯇꯣꯟꯗꯨꯅ ꯁꯨꯝꯃꯣꯏꯗꯅ ꯑꯗꯨꯒꯤ ꯚꯥꯕꯤꯗꯁꯨ ꯑꯗꯨꯝ ꯆꯠꯅꯕ ꯃꯁꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯂꯝ ꯃꯥꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤꯅ ꯑꯗꯨꯝ ꯆꯠꯅꯕ ꯍꯥꯏꯕ ꯇꯥꯏ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯑꯆꯧꯕ ꯃꯊꯪꯗ ꯁꯨꯕꯤꯇꯥ ꯑꯩꯒ꯭ꯌꯥꯕꯨ ꯑꯍꯥꯟꯕꯗ ꯚꯛꯇꯤ ꯀꯠꯆꯔꯤ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ ꯑꯩꯒ ꯏꯆꯥꯅꯨꯄꯥꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ 5 ꯃꯦ 1998ꯅꯤ ꯀꯥꯂꯦꯟꯒꯤ 10ꯅꯤ ꯄꯥꯟꯕ ꯇ꯭ꯌꯨꯁꯗꯦ ꯅꯨꯡꯊꯤꯜ ꯄꯨꯡ 3ꯗ ꯄꯣꯛꯏ ꯅꯨꯄꯤꯒꯤꯅ ꯗꯦꯠ 5 ꯅꯣꯕꯦꯝꯕꯔ 1996ꯅꯤ ꯃꯦꯔꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠꯇ ꯑꯗꯨꯒ ꯑꯌꯨꯛ ꯄꯨꯡ 8:30ꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯆꯥꯟꯅꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯅꯨꯄꯥꯁꯤꯗꯤ ꯑꯩꯒ꯭ꯌꯥꯗ ꯀꯨꯊꯤ ꯌꯦꯡꯖꯔꯦ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ ꯑꯩꯒ꯭ꯌꯥ ꯑꯃꯗꯤ ꯏꯆꯥ ꯃꯣꯅꯤꯀꯥꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯨꯕꯤꯇꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯒ ꯁꯨꯕꯤꯇꯥꯅ ꯊꯝꯕꯤꯔꯛꯂꯤꯕ ꯕꯣꯔ ꯀꯩꯅ꯭ꯌꯥ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯄꯛꯅ ꯋꯥꯏꯅꯒꯤ ꯆꯥꯡ ꯑꯁꯤ 33ꯀꯤ ꯃꯅꯨꯡꯗ 25.5 ꯄꯛꯅꯩ ꯍꯥꯏꯕ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯄꯛꯅꯕꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯉꯤ ꯊꯣꯏꯗꯣꯛꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯀꯔꯤꯃꯠꯇ ꯗꯣꯁ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯃꯦꯔꯤꯅꯥ ꯄꯨꯌꯥꯝ ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯖꯔꯤ ꯍꯪꯖꯈꯤꯕ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯍꯧꯕ ꯎꯄꯥꯜꯒꯤ ꯃꯃꯤꯅ ꯌꯨꯝꯗ ꯇꯥꯕꯒꯤ ꯃꯔꯝꯗ ꯑꯐ ꯐꯠꯇ ꯍꯪꯖꯈꯤꯕꯗꯨ ꯐꯣꯇꯣ ꯑꯣꯏꯅ ꯊꯥꯖꯔꯦ ꯃꯁꯛ ꯌꯦꯡꯕꯤꯌꯨ ꯑꯩꯒ꯭ꯌꯥ ꯑꯩꯒꯤ ꯌꯨꯝꯁꯤ ꯃꯃꯥꯡ ꯑꯣꯜꯂꯤ ꯃꯦꯟ ꯑꯦꯟꯇ꯭ꯔꯥꯟꯁ ꯒꯦꯠꯁꯤ ꯃꯩꯔꯝꯅꯤ ꯃꯥꯏꯀꯩ ꯑꯇꯩꯗ ꯊꯣꯡꯒꯥꯜꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯇꯦ ꯑꯩꯒ꯭ꯌꯥ ꯎꯄꯥꯜꯒꯤ ꯃꯃꯤ ꯑꯃꯗꯤ ꯊꯣꯡꯒꯥꯜ ꯑꯁꯤꯒꯤꯁꯨ ꯑꯐ ꯐꯠꯇ ꯀꯔꯤ ꯂꯩꯕꯒꯦ ꯇꯥꯛꯄꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒ꯭ꯌꯥ ꯃꯦꯔꯤꯅꯥꯒꯤꯁꯤ ꯑꯩꯅ ꯍꯪꯗ꯭ꯔꯕꯗꯤ ꯃꯤꯅ ꯍꯪꯕ ꯋꯥꯡꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯣꯏ ꯍꯥꯏꯕ ꯃꯥꯜꯂꯤ ꯍꯥꯏꯖꯕꯒꯤ ꯑꯥꯔꯊꯗꯤ ꯍꯦꯛ ꯊꯪꯅꯕ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟ ꯑꯟꯁꯔꯒꯤ ꯕ꯭ꯂꯣꯛꯇ ꯋꯥꯐꯝ ꯑꯁꯤꯃꯛ ꯑꯩꯈꯣꯏꯅ ꯊꯝꯖꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯇꯥꯕꯤꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯊꯝꯖꯔꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯍꯥꯟꯕꯗ ꯃꯦꯔꯤꯅꯥ ꯎꯗꯨ ꯌꯥꯟꯊꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯇ꯭ꯔꯒꯅ ꯎꯄꯥꯟ ꯃꯈꯣꯡ ꯑꯗꯨꯗ ꯀꯣꯄꯔ ꯋꯥꯌꯔ ꯑꯃꯅ ꯐꯖꯅ ꯀꯣꯏꯁꯤꯟꯕꯤꯔꯣ ꯃꯗꯨ ꯅꯠꯇ꯭ꯔꯒꯅ ꯎꯄꯥꯜ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯅꯤꯗꯨꯒꯤ ꯃꯌꯥꯏ ꯆꯩꯔꯛ ꯑꯗꯨꯗ ꯇꯨꯂꯁꯤ ꯄꯥꯝꯕꯤ ꯑꯃ ꯊꯥꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯎꯒꯤ ꯗꯣꯁ ꯑꯁꯤꯃ ꯍꯟꯊꯍꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯃꯦ ꯇꯥꯏꯅꯔꯛꯄꯗ ꯃꯩꯔꯝꯗ ꯑꯩꯒꯤ ꯃꯦꯟ ꯒꯦꯠ ꯂꯩ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯃꯁꯤ ꯑꯐꯕ ꯈꯨꯗꯝ ꯑꯣꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯒꯦꯠ ꯑꯃ ꯄꯥꯟꯁꯤꯟꯕꯤꯔꯣ ꯑꯩꯒꯤ ꯒꯦꯠ ꯑꯗꯨꯗ
पालिबा गेट अदुगि मथक्ता ओम सिंबल नत्रगना शास्त्रिक सिंबल नत्रगना त्रिशूल हाइरिबा अहुमक असि पुलप ओइना थेलबसु याय नत्रगा अमखक थेलबसु यारे अदुगि ताइनरकबदा अखोइगी गेट की अकोइबा मफम असि मतम सुप्पदा लूना नाना तरु तरुना थंबिबा अदुगा मफम अदुदा येलो नत्रगना व्हाइट बल्ब अमा थानपिबा मसे एक नुथिंगी मपमददी थांद्रगसु नुमिदांगी मतमददी सोइदना थालगा थंबिबा हाइरिबा मैरमदा कोंथोंग पाटपा उगी ममी ननबा खुदिंगमक्तगी कोकनी हाइबा वाफम असि वास्तु शास्त्र अमदी फेंग सुई अनिमकना थंबिरंब मोनी हाइदना अमुक्कसु हन मेरिनागी मफमदा पौदमचरी थागचरी ꯃꯊꯪꯗ ꯑꯦ ꯅꯅꯥꯎꯕꯤ, ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ꯫ ꯑꯣꯖꯥ, ꯅꯨꯄꯤ ꯑꯁꯤꯅ 7 ꯁꯦꯞꯇꯦꯝꯕꯔ 1983 ꯋꯦꯗꯅꯦꯁꯗꯦ ꯄꯣꯛꯄꯒꯤ ꯄꯨꯡꯐꯝꯅ ꯅꯨꯡꯊꯤꯜ ꯄꯨꯡ 2:10ꯗ ꯄꯣꯛꯏ꯫ ꯅꯨꯄꯤꯁꯤꯅ ꯈꯣꯏꯖꯨꯃꯥꯟ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ 2 ꯁꯦꯞꯇꯦꯝꯕꯔ 1982 ꯂꯥꯡꯕꯟ 13ꯅꯤ ꯄꯥꯟꯕ, ꯄꯨꯡꯐꯝꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1:15 ꯄꯣꯛꯏ꯫ ꯅꯨꯄꯥꯁꯤꯅ ꯅꯤꯡꯊꯧꯈꯣꯡ꯫ ꯑꯣꯖꯥ, ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯄꯛꯅꯗꯕ꯭ꯔꯥ? ꯑꯃꯨꯛꯇ ꯃꯨꯟꯅ ꯇꯥꯛꯄꯤꯔꯛꯎ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯀꯔꯝꯕ ꯏꯁꯣꯔ ꯅꯤꯡꯖꯒꯅꯤ? ꯍꯥꯏꯕꯗꯤ ꯄ꯭ꯂꯥꯅꯦꯠ მაꯄꯟꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯒ ꯃꯔꯨꯞ ꯑꯣꯏꯒꯅꯤ? ꯑꯃꯁꯨꯡ ꯅꯨꯄꯥꯁꯤꯅ ꯀꯔꯝꯕ ꯏꯁꯣꯔ ꯅꯤꯡꯖꯒꯅꯤ? ꯃꯍꯥꯛꯀꯤꯁꯨ ꯄ꯭ꯂꯥꯅꯦꯠ ꯀꯔꯝꯕ ꯆꯥꯟꯅꯕꯒꯦ ꯃꯔꯨꯞ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯆꯥꯟꯕꯤꯗꯨꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯎ ꯑꯣꯖꯥ꯫ ननाउबीना पुखत्पिरक्लिबा बोर कैन्या हाइबा ताई अंगांग निपा निपी अनिसिगी पक्नबगी चांग असे अदुकी मतिक नेमी हाइबदुनी 53 की मनुंगदा 10.5 सिखत पक्नई अदुना अफबगी चांग यामना नेमी अचौब पूजा खर तौबीद्रगदी अफब ओइदे अदुगा नुपीसिगी निंगजब फब ईश्वर नरसिंह भगवान अदुगा मागी लमजिंग ग्रहना चंद्रदेव था कोबलाई निंगथौ काबन ओय अदुगा नुपासिगिना शिव महादेव निंगजब फई अदुगा मागी लमजिंग ग्रहना शुक्राचार्य इराई गुरु थागचरी ननौबी। मोनिका ngasiगidi ननौबीगी वहांग असना अरुइबु वहांग ओइरसि ngasiगी वहां पुखत्पिरखिबा अमदि ताबिदिबा अखोगी नुंगसिजरबा व्यूअर लिसनर पुनमकपु अरुइबसिदा अमुक्कसु हन्ना खुरुमजरी। ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫